ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯒꯤ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯁꯛ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯐꯤ ꯁꯨꯅ ꯁꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏꯕ ꯃꯊꯣꯏꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯍꯩꯅꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯪꯉꯛꯏꯕ ꯑꯗꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯊꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯑꯁꯨꯝꯅ ꯃꯆꯦ ꯄꯤꯁꯛꯇꯨꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯄꯤꯁꯛ ꯀꯩ ꯂꯩꯔꯦ ꯃꯊꯣꯏ? ꯏꯆꯦ ꯑꯩꯁꯦ ꯌꯥꯝꯅꯗꯤ ꯏꯀꯥꯏꯔꯤ꯫ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ꯫ ꯏꯆꯦꯗꯒꯤ ꯂꯨꯄꯥ 3,000 ꯄꯨꯒꯦꯕ꯫ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯁꯪꯉꯛꯀꯦ ꯁꯦꯟꯗꯣꯏ ꯁꯦꯜꯂꯞ ꯄꯨꯟꯅ꯫ ꯄꯤꯁꯛꯅ 3,000? ꯃꯇꯝ ꯆꯞ ꯆꯥꯅ ꯁꯪꯉꯛꯀꯦ ꯏꯆꯦ꯫ ꯄꯤꯁꯛ ꯑꯩꯗꯤ ꯑꯗꯨꯗꯤ ꯂꯩꯇꯦꯕꯣ꯫ ꯉꯁꯥꯏꯗ ꯉꯥꯏꯔꯤꯌꯦ ꯅꯇꯩꯅ ꯃꯥꯒꯤ ꯒꯥꯔꯤ ꯁꯦꯝꯅꯅꯕꯅꯤꯅ 2,000 ꯈꯛ ꯂꯩꯔꯝꯕꯗꯣ ꯄꯨꯒ꯭ꯔꯤ꯫ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯝꯃꯗꯤ 2 ꯑꯣꯏꯔꯁꯨ ꯇꯧꯕ ꯌꯥꯔꯝꯕꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯨꯛꯅꯤꯡꯗꯗꯤ ꯄꯤꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟꯗ ꯈꯛ ꯐꯕ ꯑꯁꯥꯕ ꯈꯛꯇꯅꯤ꯫ ꯃꯗꯨ ꯃꯊꯣꯏꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯣꯏ ꯍꯥꯏꯔꯤꯕ ꯃꯧ ꯅꯍꯥ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯣꯟꯗꯤꯟꯅꯅꯤꯡꯗꯕꯤ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏ꯫ ꯃꯗꯨꯁꯨ ꯑꯇꯩꯅ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯛꯇꯥ ꯑꯁꯤ ꯍꯩꯅꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥꯅꯤ ꯍꯥꯏꯗꯨꯅ ꯅꯝꯂꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯛꯐꯝ ꯑꯗꯨꯒ ꯑꯀꯤꯕ ꯑꯃꯗꯨꯝ ꯄꯣꯛꯍꯜꯂꯤ꯫ ꯐꯅꯦꯛ ꯁꯦꯠꯇꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯆꯝꯕ ꯐꯅꯦꯛ ꯃꯥꯟꯗꯕ ꯑꯃ ꯑꯗꯨꯝ ꯁꯦꯠꯂꯤ꯫ ꯃꯔꯨ ꯑꯣꯏꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯃꯥꯏꯕꯤꯁꯤꯡꯅ ꯁꯦꯠꯄ ꯃꯥꯟꯕ ꯐꯅꯦꯛꯇꯤ ꯇꯣꯏꯅ ꯁꯦꯠꯆꯕ ꯑꯃꯗꯤ ꯁꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯟꯅꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯏꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯆꯍꯤ 5 ꯂꯩꯃꯤꯟꯅꯔꯝꯕꯒ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯊꯅꯝꯃꯤ ꯃꯗꯨꯁꯨ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯃꯋꯥ ꯆꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯊꯣꯏ ꯁꯦꯜ ꯄꯨꯕ ꯂꯥꯛꯄ ꯇꯧꯗꯨꯅ ꯃꯆꯥ ꯑꯁꯤ ꯌꯣꯛꯂꯤꯕꯅꯤ ꯊꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯍꯪꯕ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯏ꯫ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯄꯤꯕꯤꯔꯛꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯍꯦꯛꯇ ꯇꯥꯔꯦ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒꯗꯤ ꯇꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯔꯒꯗꯤ ꯂꯣꯏꯅꯩ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯗꯨꯅ ꯁꯦꯜ ꯊꯨꯝ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯊꯣꯏꯅ ꯍꯪꯂꯨꯕ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄ ꯄꯤꯁꯛꯅꯁꯨ ꯄꯩꯁꯥꯗꯨ ꯄꯤꯕꯤꯔꯛꯇꯦ꯫ ꯂꯝꯕꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯥꯛꯏ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯇꯝꯅꯤꯅ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯁꯤꯁꯨ ꯃꯤ ꯀꯌꯥ ꯏꯆꯠ ꯆꯠꯅꯔꯤ꯫ ꯑꯗꯨꯅ ꯂꯝꯂꯣꯛ 3 ꯐꯥꯡꯕ 4 ꯐꯥꯡꯕ ꯀꯌꯥ ꯑꯁꯤꯗ ꯃꯤ ꯑꯃꯨꯛ ꯆꯞ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯧꯅ ꯃꯊꯣꯏꯅ ꯍꯦꯛꯇ ꯊꯦꯡꯅꯩ ꯎꯏ꯫ ꯃꯗꯨ ꯃꯍꯥꯛꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯏ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯀꯥꯏꯕꯗꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯎꯄꯨ ꯃꯨꯡꯁꯦꯜ ꯑꯄꯥꯛꯄ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯩ꯫ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥ, ꯉꯛꯁꯝꯗ ꯏꯜꯂꯤꯕ ꯑꯉꯧꯕ ꯏꯅꯐꯤ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯀꯥꯊꯦꯛꯂꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯁꯣꯛꯆꯤꯜꯂꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯣ ꯆꯗꯨꯝ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨ ꯃꯊꯣꯏꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯧꯅꯥ ꯑꯃ ꯄꯨꯊꯣꯛꯆꯕꯗꯧꯅ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯁꯠ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯠꯆꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯁꯣꯏ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯍꯤ 3 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯃꯔꯣꯟꯁꯨ ꯁꯦꯡꯄꯥꯠꯇꯕ ꯌꯥꯝꯅꯗꯤ ꯉꯥꯡꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯉꯥꯡꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯛꯇꯕ ꯑꯁꯤꯅ ꯃꯊꯣꯏꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯤ꯫
Somdasu pisak machinna murum murum sonduna isau langli aduga phidusu suba loshili ngasidi mapuroibana nga lerakani haiduna nungthilgi matam ado thabai ingkhang loisali aduga ya sanglakpa matamdadi macha singbu imungda gausinduna mapabu halakpa ngairi ngahak leiraga mapuroiba adogi auto ado hau thausilakli aduga keji makhai khira hinba nga macha ama puthoraktuna thongnedaba sem sari macha sing adusto ahauba ensang charani haiduna harauri nungairi bizen karino nangna isuksu iduna nga charamdai sida pisak khangdeda khoidause pangsauda sauning kaidorage adubo nupi noige haunabi pet lawbaisu isau langiba kaidorino ba adui wanati nangsu kaisu laitaba adu hekta hairakani is sauri maline sawai wanati chumna kaidorage hangba yadro ehe aina lanba tarabro tawrishiba ho yengning hingchabido mawasabido la ami kanano ne haisiba pisak khangamarai nangso tanja sida kamaina khangdoino nangna singnati haidana pisak khajitang haibadane bhapta khidre bizen yamna ne phajana hairo pisak ho mathoidola ameba paisa bugi aina leiten haigibani mabula amadine khoidausi pitbiri hekta thikle bai adu ngasaina hayadro mi leitedana hangba lakchari oiramni is nandi mateng pangningi oiramni ne pukchel chawbani da nube nang wagi wachumda ngaungko wakai nga kanu lichei jani nang asamna nupa aduna sabtar tawge tawrakpadagi machin kange tawramba adu fakhri adu somdana mathoi thawai chakpado heman khibadagi macha adu ngantana sumbiri aduga mahaki kangkha makhadagi tarang adu chingthorei aduga potlam khara puthora aga mamit adu ibo ngangbu makhai munna yengi porok chakpa madau aduna henman khibaduna kuina sizina rudraba potlam sing ado tapna puthorei matam asida mahaki yumgi akoiba adu khangaudana leng otpagumna ke ko haida makhon thokpa tarakli aduga saijin matonda yan thariba sarik macha adusu liri lengba horakpadagi giring lawba makhon thorei mathoi phamonge hek mamangda phamang aduda khongai chanduna phamduna pendaba kaya adubu masa penjanaba thabak thoram toba horakli matam asida ka asida musi ngaliba blab adusu mulamdai amagumna khappa horei matam asidani mahaki hek matungdagi mahaka chapmanaba ama phibam kairaba masammana mathong marom khangdraba ama thorei aduga mahaki hek mamangda khongrai sanduna phammi matam asida mathoi mamit ado tapna ushinkri aduga machin ado murum soli aduga hek mama aduga mahaki mamangda phamliba mahaka chapmanaba adubo mamit ado pangthorakni aduga nokfet tawramlaga haugatuna imungdagi thokri mahakna thokhiba matamda imungda khaplamba mai adusu masamatanda fakri thokriba aduna sumang amadi konthong lankhibada imung ada pungsiksik tuna lehowi somdadi pisak ensang ahawbadu charaba matungda mapa masa aduri phamungda tumnanaba changkri adubu mahakti lukhak sagum loisilamduna kon fengdenaba semsari madu maningdari mahakna kon fenglibadu mathanda tumina fengbadi nungaiti haiduna mahaki phone aduda isai thaduna phengi ensang ahawba ma charabanina thoina wakhal nungaitabadi tawdri aduna monda nungaina phengli ngak asanda phenglingai mai muthokri maduda pisak mapuroibabu kauduna mai ama puthoraknaba hai adubu imungda leikhibana mahakna kauriba adu kanamatana takhiramdi dongna rudoino khandoktuna mahake phone adu tawraga mai thananaba semi phaklangda nga tha handuna phone dugi flux aduda kon adu amuk makha tana phengba horei adubu mahake hek matungda mathoina leptuna leiriba adudi mahak khangdri udri panthaba tawdana isai khonglamba phone adu chaplepkhri
Pisakti madu mathangi isai lak amdagi oiramale khandunali adubu mathangi isai adudi isai natlamdri nupi amakhakna yamna kanna aki akhang tawbagi amadi ngauri phairi tawbagi khonjal mayam ama piktaknak thoklai madam adura pisaktu munna tasilubada isai natri kainoma tawre haibadu khanglakpadagi achotpa makhot adu phanik aduda taithoktuna changlaktuna phone aduda yengi phone aduda isai adugi mamingstu thokti adubu sound adudi adumak lepa leitana thokli pisak isai adu muthan anaba kana hotnei adubu aki akhang yawba khonjal mayam aduna phagi dagi pisak ki halle yamna tu khyau songki baw yawragli mapuroiba adubu hanjin kausai khonjal hauna adubu mahaki hek matung dagidi mathoigi musin muba makhut adu tingthoraktuna mangaksam aduda metkadabagi tawrakli laibak phabadagi imungdagi hobe mahaki mapuroiba bizil ado thorai mai ama tawraga mahakda thorakpa matamdasu musin muba ama mahaki hek nupi adugi matungda makhut tingthoktuna lepliba do urakpadagi bizin amuktang khanglaw lawrai maduda amuba dusu soi mangkhri aduga pisakpusu bizen gi manakta chinsilai bizen wa makha tadana mahaki nupi adubu imungda chingsili aduga thong adu lonsili matam aduda phone gi mathong maram khangdaba aki akhangi isai adusu mutuna leiramli ngihaktang aduda makhoi ani adu tingak yengnei bijena mahaki nupi bu imungda chingsinba adu pisakti masagyan karisu tajabanati aduga pisakna mapanda leiramliba moong adustu kamdobana haibado gyan tadri bijen masu aduna maram oiraga makhoi ani sor thabe holaga ngihak lei aduga tapna wari sana bahurei bijena nangkon phingbu loiraba loidri kaitawrage ahengei di phengge harisu imungda phengo adu kaitawrage ba kaisu dawdi laose nuaiti mapanda amama marta leirubanina mai oktoksi asi haiduna makhet ama tawraga mai chukhatli aduga pisak masa pumbado okthokpi matau asida pisakso mahakna khalamba ado ningsinglakpadagi mahaki phone ado metuna mahaki nupa aduda yengandoigi tawi adubu ngasamakai hinadaba khonjal kaya takhiba adu haujikti karisu tawkhidri thiba phangkhidri maduda bizin su kaidawragi hangai matam aduda pisak mangonda thokiba pumbado tamli bizendi madu tabada lawai luton satli ngasai mahaki napina mathoila ambagi tawgiba matau aduga haujik tawriba asiga ningsinglubada mathawai wajari adubu mahaki nupidadi haidri ki khragani khanduna aduna maram oiraga mahaki nupibu ningthizana wakhal phathabiri matungda ka ada changminaraktuna tumnanaba sem sakhri adubu mathoide mahaki changyeng mai pakle makha taba lila tawba yarani khanduna momonokli bizin phamungda de sangli mahaki nupisu tumba yanaba nungaitaba wakhal kawankhri loinana machabu konduna tumkhri adubu bizendi mamit adu ishilu yadri longna phamung asida hibduna zat ki wakhan khanba haurai masama tonta asunda khanjare kari nunga si tawri basibo mangla taibangla mina hainaba but haibadubu thoklabra urabra aigi misida aduga nahan gaina karisu tawdraga ngasi khakta aigi nupi sida kelakba masibu kamaina tawrino ngasai su mathoidola amin hai mahagna tawri chala phai mahagna tawramba oiradi mahalemna tharoiba asanda khanduna leirakpa oibana ahingi pung 12 tarakadawri matam asidadi mahaki nupi angang loina isisina tumkhrabani mahaksu tumdrabadi haksang soani nongalakpadi yamna warani haiduna tumnanaba themnaba upai thirei adubu wakhal hongdokpa ngamdabanina mahaki phone adu puthoroktuna video sum yengtuna lei matang asidani mangonda mi abakhak hangat handa chatpagi makhol tarei ahan batabadadi babna oiraboi ningi adubu phone adu fat muthattuna mana adu thangatuna tabadadi chumli mapanda mi ama chate haibasi adudagidi mahakna ngasidi kiri haidra sunupa ama oibanina karino haibadu matangdi khanglage haiduna mahaki nupi angangda munna yenglai aduga pukningda khalli
ꯃꯈꯣꯏꯕꯨꯗꯤ ꯁꯣꯛꯍꯜꯂꯣꯏ ꯀꯤꯍꯜꯂꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯣꯟ ꯑꯗꯨꯗꯁꯨ ꯐꯦꯅꯥꯠ ꯑꯃꯅ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯖꯦꯟ ꯊꯣꯡꯖꯤꯟ ꯃꯔꯨꯝꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯆꯤꯟ 6 ꯄꯥꯟꯕ ꯂꯣꯡ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯇꯥꯏ ꯃꯄꯥꯟꯗꯗꯤ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯝ ꯑꯁꯤꯗꯁꯨ ꯇꯥꯔꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯈꯥꯒꯤ ꯑꯍꯣꯕ ꯂꯩꯕ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅꯁꯨ ꯈꯔꯗꯤ ꯐꯩ ꯄꯨꯡꯃꯝ ꯃꯝꯕꯗꯒꯤ ꯑꯁꯨꯝꯅ ꯕꯤꯖꯦꯟ ꯊꯣꯡꯒꯤ ꯄꯨꯅꯥ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯠ ꯍꯥꯡꯗꯣꯛꯏ ꯍꯟꯗꯛꯇꯤ ꯁꯦꯡꯅ ꯎꯔꯤ ꯊꯥꯕꯜ ꯃꯉꯥꯜ ꯆꯪꯂꯛꯄ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯟꯁꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯃꯁꯝ ꯑꯁꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯕꯤꯖꯦꯟ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯋꯥꯡꯕꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯂꯣꯡ ꯑꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯃꯆꯤꯟꯗ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯞꯅ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯈꯨꯝꯂꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯕꯤꯖꯦꯟꯁꯨ ꯂꯣꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯀꯔꯤꯃꯇ ꯍꯥꯏꯕ ꯅꯪꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯕꯤꯖꯦꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯠꯇꯨꯅ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯑꯣꯠꯁꯤꯜꯂꯛꯏ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯕꯤꯖꯦꯟ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯊꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯊꯟꯈ꯭ꯔꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕꯅ ꯍꯦꯃꯟꯈꯤꯕꯗ ꯕꯤꯖꯦꯟ ꯑꯃꯨꯛꯇꯪꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯖꯦꯟ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯕꯥꯏ ꯃꯃꯤꯠ ꯑꯗꯨꯗꯤ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯗ ꯀꯤꯇꯤꯛ ꯀꯤꯔꯣꯝ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯖꯦꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯄꯤꯁꯛ ꯑꯣꯟꯊꯣꯛꯊꯤꯡꯅꯁꯨ ꯃꯉꯥꯛꯅꯈ꯭ꯔꯦ ꯍꯥ ꯑꯩꯕꯣ ꯈꯣꯡꯕꯤ ꯑꯃꯨꯛ ꯂꯦꯡꯉꯤ ꯅꯁꯥ ꯑꯃꯨꯛ ꯅꯣꯝꯃꯤ ꯍꯧꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯌꯥ ꯊꯤꯅ ꯃꯉꯥꯛꯅꯩꯅꯣ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯉꯨꯔꯦꯗꯅ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯁꯦ ꯑꯍꯤꯡ ꯀꯣꯟꯅ ꯇꯝꯒꯦ ꯍꯧꯖꯤꯛ ꯇꯝꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯗꯤ ꯅꯨꯡꯁꯥꯕꯨ ꯊꯤꯔꯨꯔꯦꯗꯅ ꯏꯍꯥꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡꯁꯤꯁꯨ ꯀꯤꯔꯝꯃꯅꯤ ꯀꯤꯗꯗꯤ ꯁꯨꯝ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕ ꯇꯥꯗꯕꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯃꯨꯛ ꯇꯨꯝꯊꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯁꯦꯡꯕꯃꯛ ꯊꯣꯛꯂꯤꯕꯅꯤ ꯕꯤꯖꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯑꯣꯏꯅ ꯀꯧꯊꯣꯛꯄꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨ ꯂꯧꯒꯦ ꯇꯧꯕꯗ ꯄꯤꯁꯛꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯥꯡꯒꯣꯟ ꯑꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯤꯕ ꯃꯊꯣꯏꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯤꯀꯨꯞꯇ ꯕꯤꯖꯦꯟꯒꯤ ꯏꯃꯨꯡ ꯑꯁꯨ ꯃꯩ ꯐꯠ ꯂꯥꯛꯏ ꯕꯤꯖꯦꯟ ꯋꯥꯈꯟꯗꯗꯤ ꯈꯤꯇꯪ ꯌꯥꯡꯏ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯃꯥꯡꯗꯕ ꯃꯪ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ ꯃꯊꯣꯏ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯄꯥꯡꯊꯣꯔꯛꯄꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯇꯨꯝꯊꯈ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯐꯝꯕꯤ ꯀꯨꯁꯨꯝ ꯈꯔ ꯁꯥꯎꯅꯤꯡꯅ ꯃꯊꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏ ꯀꯨꯁꯨꯝꯅ ꯃꯊꯣꯏ ꯃꯊꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯃꯊꯣꯏ ꯃꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯀꯨꯁꯨꯝ ꯏꯕꯦꯝꯃ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯩꯗꯧꯉꯩꯅꯣ ꯅꯪꯅ ꯉꯥꯛꯄ ꯉꯝꯗꯣꯏꯁꯤꯕꯣ ꯆꯍꯤ 3 ꯁꯨꯔꯛꯀꯗꯧꯔꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯁꯦꯂꯦꯞꯇꯒꯤ ꯁꯦꯟꯗꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯝꯂꯅꯤꯅꯦ ꯑꯗꯨꯅꯅꯦ ꯁꯦꯂꯦꯞꯇꯣ ꯇꯪꯈꯥꯏꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯂꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯤꯟ ꯊꯤꯈꯤꯒꯦ ꯍꯥꯏꯅꯣ ꯍꯥ ꯍꯥꯏꯅꯣꯕ ꯀꯌꯥꯝ ꯀꯨꯏꯅ ꯊꯤꯈꯤꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯃ ꯉꯥꯡꯅꯁꯤ ꯑꯩ ꯍꯣꯇꯦꯜꯁꯦ ꯃꯨꯠꯀꯗꯧꯔꯦ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪꯅ ꯁꯤꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯡꯕ ꯉꯝꯗ꯭ꯔꯒꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠꯆꯩ ꯑꯃ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯍꯩꯅꯗꯕ
lai hingchabi miyeng ado yengduna maya ado chiklaga lehawi. Adabu yamna ngaklebadi kusum mathangi nongalakpa ayukta mangakladuna sire haiduna laikai miyamna wawa launarei. Matam aduda mathoidi nokfet tawi masa adubu pamkhattuna momon tawi aduga wakhal yamna makal lambadongna tawri. Mahaki matau aduda lambira chatliba potloiba yawba chatnariba miyoising adunadi yamna chingnana yengli. Mathoina tawba soidana oirangani haibase mipum khudingi wakhalda khanaba wafamne. Karamnadi khalloi mathoida khara kanna ngangluba cheiruba yengthiruba mipum khudingmak awa ana taraga toi. Adubu mahakna masada thoanba ngaktani haibase saki sapo leitabana mayamna sutumina leiribani. Asengba makidi kusum mathoigi khujal thaurangda sibani. Mathoigi yumda laamba hikmikupta thongal wangba lanthokhibaga mathoina mahaki mahaigi miyeng aduna kusumda haksangda panki. Matam aduda horega kusum masa adu inam namjinba ihai hainadaba masa adu khirum tawba horakhibani. Halaklaba matungda masa nungaiti haiduna phamungda adum hiptuna leiki. Numidang su chakyas ija zadana phamungda jangki. Adubo ahing no yang uramdai aduda mabukti nungairaktabadagi makhong hangge haiduna imungdagi maninglomda tholakki. Adubo maning thong hangdoktuna hek thokhibadagi mabuk ado nungaitaba adu khudak aduda fakki. Ngyak khanjana duna leiringai onthorakpada mathoido leptuna leiramki. Maduda kusumdo lawai ludon satkri. Aduga karigidamang mathoina asida laklibano haiduna hangba adu sukki manbana maram oiraga khonjaldo digdi haiki. Adubu hi yai galaba mathoigi thawai phadraba bud asina kusumbu mafam asimaktada sor satki. Loinana thawai yaudraba kusumgi haksangda mathoigi thawai adu changsinki. Matam adudadi kusumgi haksang adu niyum chumdri. Mamit animaksu musinkri kususu taifet tabada natana muchinban su musili. Kujin kuyal loina musalaba matungda imungda tapna changlai. Aduga phamungda sangduna tapna hitharaba tungda mathoigi thawai ado haksang adudagi thoraktuna halakki. Matau asumna nongalakpa matamdadi kusum ado hawdokpa matamdadi sire haibasi mayamda khangnarakki. Hawdokpa tadana siramba asibu mayamna thainadagi hawna thajanarakpagi matung inna mangaknabani haiduna longni. Aduga laikai mayamna mathoigi maong matau aduda singnarabasu upai lekhidi. Makoising adugi marakta khara amade amuktangdi saki phangba yaba leirabadi mathoibu ahakpa dandi pinaba khanaribani. Adumakpo hausik phawbadi upai leitri haibaduni. Matau asumna ngasidi thaudok asimasu loikri. Matam khara amukanaraba tungda bizen ngasidi mathoigi kari karamba sajat lisat chatpano haibado sapchana khangningdakli. Mahakti hakthengnara thengnakhibani adubu mingonde hekta gate number yadabagi domina checksina kupsen senaribani. Asumna senarakpana hausikti khara khangba haurakli. Anaba matamda yumdagi mathoi kya hendokti. Nongti numit khudingi mahaki yumgi akoibada amumukso oirabasu ikoina chatli. Madu bizena thengnari. Maduga amukso thongalda hailei thadokpasu yaurei. Asumna mayamga manadaba kaya asida bizenna tasengna singnari. Ngasiri huranba pharagi khanduna bizen numidangi matam asida masada lighting changdanaba leizaba akhang ahi sizinaduna chakngan charaba tungda thoklai. Mahakna tawriba asi mahaki nupinadi khangba natte. Aduna maram oiraga bizen mangaksamda mapuna piramba jarik ama siduna imungi laibu chetna khurumlaba tungda thoraki. Tanjadi khara sadri maramdi ngasi asi tha sitharakpagi matam oibana thabal phatti mamli tawi. Adubu tawge yauna khankhiba lepkhraba oibana ninghanaba leitana thoraklibani. Asum lakpana mathoigi mayum yauri. Thongaldagi laptakna yengbada imungda mai ama ani thanbagi mangolda khara-kharadi ui. Mahakna khaliba asi karigumba mahakna lona changuba matamda mathoina lai sanarambagi maung hek thengnarabadi khudakta phaduna leikaida sanagi haibusini. Adubu kamdaurakni haibadi khangba ngamba natte. Aduna bizen tamna changlakpana sumang phawbudi yaurakni.
Sumang yobagadi namthiba manam amasung imong lomdagi manba ama thorakli. Wakhalda khalai mafam matam sadana namthiba manam thokpasi phattaba lai kaya taibang miga loinarakpa amadi loinarakpana thokibani haiba asi. Madugi wakhal aduda soidri haiduna singnarei. Ahanbada mamang thong adu lonbra haiduna haifet namduna yengi adubu lolamli. Madudagi nakanda paliba thongnaw adu amuk yengi adusu loli. Adudagi di yena kharomda maninglomda changduna yenglagi khanduna thorakpada soibadagi dari aduda nantharakduna dik launa phammi. Maduda makon khajitang di thokiba mali. Aduna maram oiraga imungduda murum ngangba makon taramba adusu mai adusu phatphat mutkri. Matam asida bijen soilawi. Mahak lakpase khangkhrazala jingnaragar sala hainduna. Adubo amukso tan chanaba oiramgani pung thengli tumdanaba changkhiba natraga mahaki thabak thoram tawramdagi oirambasu yai haina khandoi. Adubo araiba nupidi natabanina imungda mai adu muthatlamlaga nokfet tawduna mamit adu ushilaga mathoi adu mahaki kaade changkhraga phamung aduda khongrai sanduna phangkhri aduga murum sonba haurai. Bijen murum sonba adu khazik tarakpadagi manakung aduda phaklangda ngatha duna tari. Adubo mafam chap sabadi phangdri. Khara sum yenglakpa matamda phaklang amadi mapa chap sana tari. Mapa adu mathogi ka soidina oigani. Tapna sinduna taraba matamdadi soli mali makol adu asumna tari. Ahibu chingnariba kari shulaitraba nahakpo aina tumina leiramgani khanbra. Why asi tarubadadi bijen soilawi. Makut aduda puri khawda yauriba maket adu lokthokduna paiduna makut oina charik aduda humjinduna pai. Aduga pukningdasu mapuna sinaramba pauktaksing adu ningsingjari. Asamna ngaihak matam kanaringai chakhumlomda kolik chakhaibagi makhol tarai. Matam asida khangli mathoi tasengna butchanari haibase. Adubu hena ki halibadi khanghaudana bijen gi tungda mi amanba ama phat launa sangkhiba aduni. Bijen tung phat onthokduni yengi kari matadi udi. Phana haiduna su ngasai mahakna lakhibada yaurakpa thauna adudi khara makai mangkri. Madusu manungda leiriba mathaigi matik mayaina tawkhiba ngaktani. Hauji bijen changsiliraba kobanina lemna handokpadi yadrabanina karigomba kharadangdi tawdadi tawramlagi khanna masagi mathauna ado phudukse. Thong adu nongkhaiduna sanglaga manungda mathoina sanariba lila adu thukairagi aduga lekai miyamda taklagi. Khana wakhal ado chap yungna khalakpadagi ningsa sor ado sangna honduktu sane. Aduga maning thong ado git nammi. Matam asida mahaki tunglomda sahum ahumlak marilak phanglakpada phat onthoktuna ui. Adubu ambamba marak nina karisu uramdi. Aduba handakdi kaukhairagi thugairagi khanduna bijen thong ado kaukhairaktuna kanna kawi. Laibak phabadagi amuktang kawbada thong ado hangdorakli. Manungdu supung mamangli adubu machindagi kanna asumna laurai. Hai kanale mathoi nangna tawriba thabak khudimak aina loida khanglabani. Hausite nang chenpham leirare nasana khangna narando yana tholo. Adubu karisu chek muk laudi kanamata leitabugumna isiksi. Yamna thuna phaba amagi maongda bijen abuk makhatana changlakpadadi ngasai sakhaikiba kolik aduda nesilori. Maduda ahoba makhol ama thokpada bijen ado masamatanta khangjai. Adubu kidaba karisu tawdaba saduna amo makhatana mathoibu kowduna sanglai phanadi ngai. Amamba imung asida nupi mathanta leiba asida thauna phana changlakliba nupa asi. Kanagumba ama thengnarabadi mahak oina dasa tarani haibase mahakti khantharubdabani. Mahakna langtaknabadu heman khibana. Asumda bijen changlakpa matamda sakhungki mai ado phat ngalai. Maduda su bijen khangpre khangi. Pungan ngalaba asidadi chakhumda ichai chairiba asi yenguba matamda hainadi. Laininga silaba manjunaraba koli upu kaya leiriba adu ubada mi leinaba yumga mandi. Mathang abu bijena changa iba ka asi ka ani ki karakta leiba corridor
asangba aduni madu chakhunggi maingat aduna mami samiri uri adubu munna yengsiluba matamdadi maton ithang thangba aroibada mi ama lepage mami do urei madu ubada bijen machindagi asumna kaurei mathoi nang aduda leirido ai ui sida tholo nangna tawriba thabak khudimak aina loina ohorobani loina khangorobani aduna nang sanfan koi sulai aina phajana hairinga sida tholo natrabadi nang nanam tatkani adubu mi adudi machi sungling lingdi bijen khongthang amura anirak thangjali adubu ambamba marik ningna hek hainadaba supoi matam asida bijen khongthang ado chap leptuna ngasai makai lengdana leiramba mi ado khajik khajik lengba horakli masidani bijen soi soi laure ibase adubu khangaude khajik khajik tang lengba adu phara phara haiba makai lengaktuna khangaudara bijengi maikai tamna chensilai aduga makhut ani do tingthoraktuna bijen da paigadabagi tawrakpa matamda bijen maning da khongka amura anirak hangtoklaga khudi thiduna longna chakhumgi maingal aduda sutai adubu mahaki mameda ukhiba amuba ama chongchin khiba adudi mangkhri bijen akoiba asida kuyeng yengi karisu leibadi ude hanagumna machi lengdana leiri adubu yaliba blab adudi tapna tapna haiba haurakli tapna hairambadagi mutkadauba amagumda phat phat kappa haurakli aduga mathoigi kadagi mathoina pena pena nokpadu tarai matam asidadi bijen thauna pumba mangkhri phana haiduna so asigumba matau asidari bijen kimanbana heman khibadagi phuk hogatuna maning thong ado hangduklaga chenena hotnai adubu maning thong ado masa mathanta lonsing khiduna hangdukpa yadri bijen gi sakpham asisu akibagi sakpham onkhri mamai mamir homang tana lupli upai leitraba amagumna angau badungna amuk sulauri asumna ngai hak torumlaga nuklamba adusu phakri mai adusu khapkhidri aduga blab hairamba adusu phakri ngai hak tangdi karimata ataukhidri bijen koina sum yenglakpada chakhumnina thangte leiribada urakli chakhum thang adu prap sangsingduna makhutta pairi adudagi maluraba thauna khara khazdik to amuk thorakli handakti ma sirasi mathoi sirasi khanduna thang adubu chejet pairaga mathoigi ka tamna changlei mahaki khongthang khuding mathoine leiriba ka adudagi thik nokpagi makhol tai handakti bijen hadaguna law khongduna koikau kau khidri asumna tamna changsilakpana mathoigi ka adugi thongjin mapan adu chapsana yori matam asi hek yobaga manungda leiriba mathoina asumna hairei nangna aise karisu leitana khallaboiri phare nangbusu aina na thawaido lobi batare dana wai asi hairab laga thong adu khangang hangdore manungda leiramliba adudi angakpana pikthankri mathoi matam aduda akiba saklon ama loduna leirambado masamana ifa phaba makai makhut masado tingthoptuna sab yungna leplaga mangonda mamito khani yingduna leirami madu ubada bijendi makhutta pairiba thang adu kirakpadagi chejet pairi haiba kawbadagi tage haina tawi adubu amuk chejet paisili madu ubada mathoidi nofet tawri he nangak libadi phamung aduda pikliba macha adu ningaidana tumle matau kairamna law khongna tawriba mayam asi angang asina tadribano haibasidi bijena angakpa phawri adubu khongpham hongba yadraba mikup oibanina bijen su nikli asumna mathoida hai kaino nangne khallibase nangna tawrise aina lemna tokani sira lao nangna gambagana aigi thawai sibulo aduga aina gamblagana nage thawai do lawduna aigi lambi makha chathagi phai nang aina de lemna tharoidana asi haiduna thang adu thingadawagi maongda chinsilak libani khanghaudana mai adu mutkri khangmam hek mamkri adubu bijendi mathoi leiram khini khana chinsinbari adubu kana su leiramdi phaklangdu da yesinduna tai maduda phairen saijin adomdagi mathoi do khakna nuglai adubu bijen amo hawgalaktuna thang adu koi haiduna mathoi bu hatna batawi ambam marak asida bijen ge haksangda mathong maram khangdana khujin aduna tungbang khangdaba khai koi khot pada bijen anaba chaina aduna ngor kadori
Mamai adu phawba yauna khochilakpa adudadi Bijen hena angawba amagumna uru ungli adubu khangawdana tumduna leiriba angang adu kablakhi matam asida maisu phatnga lei angakpa maongni angang adu nupa amakhakna thongjin mapanda pamduna leplaga leirami nupa adu atei kana sunati leigitraba kusumgi nupani mahakna mafam asida yaurakkhibagi asisu mahaki nupi leikhidabagi pendroduna yu khara thaklingaida yu thakminaba miga ningai sangdanarakpada amadi mathoina oigani haiduna kanna hainarakpadagi khangba ngamdraduna mathoida laman khumge changlakpani adubu thongal yaurakpada imungda thoiba sing asi khara makhon thorakpadagi tumina changsinduna lakpada phibam ase thengnabani mahakna khudak asida khangli khwaidagi maram sagadaba laman adu angang asige mateng natrabadi phangloi khanbadagini adubu agang adu pamna makhuri adu metkadabagi maongda tawduna mahaksu mathoigi laman singi khalli Bijen sumadu uribani adubu Bijen di yamna soklabani mamai mamitto itana pungdei teiri aduna phajana leng otba ngamlaktabada phaklang aduda nga thaduna phamli kuihaude mathoigi but kumlaba matau aduna kusumgi nupa asigi tungdagi kanna changsinduna agang adubu thadoraknaba adubo angang asidi jejet konsinduna hotnari mathoi angakpa sakti amaga loinana macha adubu dupa adudagi laukthoknaba kan hotnari adubu pakna laukthokpadi yade aroibada nupa asisu upai leiraktraduna angak adu thadorakni matam aduda leimaida angak adu yesinduna tai mathoi hena saurakli handakti koimang bangluraba mathoi tapna kachil amaidagi thorai masa adu nikli tawduna yamna sauni yinglei tawribe phibam ase angang asinasu mayaida taduna kaptuna leiri aduga nakan amamamdana Bijen amadi yungawba nupa adu taduna lei tanja simadi manghanba yadri khanduna Bijen ataidadi khandaduna angang asida laman khomlage matagumna angamba thauna sijanaduna phuk hawgalaklaga sekli thang aduna agang adubu thengadabagi tawrei aduga yungawba asinadi amukso agang asidi karisu khangjadabani mahak sokpadi yamna langani khanduna mahakna agang adu kannana buchinsulai adubu mathoidi atei amata udi masa asi sokpa yade haiduna paisilakpani matam aduda mahaki makut aduna yungawba adudi thomtotkhri aduga macha adubuna konsinkhri adubu Bijen gi thang aduna di mathoigi haksangda oina lengsinkhri yungawba asi paithoktuna phaklangde yesali adubu yefam sahodabdagi mayadagi e mayam ama sor phungkat padawna othorei wangang phang khangdana sor honpham khangdana ingakta tawduna leiba aduda Bijen yengduna leiri upai leitri loinana mathoisu masa adu konduna leimaida thang aduna mananganagi thinjilakpaduna thabombi mapa chapsana thinkhibadagi machil lengkhidri khudak asida mathoisut mathawaido adumak thakhi yungawba asidi pumnamak asi khanglibanina tapna Bijendagi thang adu lowi aduga mahaksu upai leita mafam asi maktada thawai thakri adubu Bijendi pumnamak asi loirakpada miyoi minungsi haiba amasu leibanina angak adubu tapna lauthorei aduga pamkhatli angak adudi sitha ba makai kaple adubu Bijensu makhong adu sekli thorakli mahakna thorakpa matamda leikaigi mi ama ani mainam amamam tawduna thongal da changlakibadu uri asumna leikai asida but sanabi mathoi leikhidri Bijensu maral leitri yungawbaso mathoiga mayokna bada leikhidri amuk hana leikai asida aki akhang awa ana takhidri adubu angang asimadi leikai gi macha poksadaba miro leizadaba miyai chalebe ama khakna yokcharagi haiduna yokkhri kainabu tokpa pokpra haibagi matawgum angang asina sahi taruk tare surakpada mahaksu mamana piklingaida sarei toina haupagumna khara tawbadi haurekli adubu mamita macha udaba mama mapa ani sinadi masadauna luna khanjaduna yokchari matang asida wari asi loijeri wari asi pathok saba matamda
ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ